Hello, I give him Boboy na may rakpam. Nahanam pumas the Esorgi wapau tanabagidamak lakpiba ang sige damal kathagatari. Agi prathnadi nahak na takdir ba wapau ang sige mapal na Esorbu hinanungsiba amasung Mahakki mi aduga Mahakki singlupu hinanungsiba sini. Diba ehak na nahaki na pamda nolukchoning ba dudi nahak na takdir ba wapau asina. Nahak na nahaki singlupta pipam thokpa nahaki commitment amasung nahaki singlup ki luchingba singi makapon pam thokpa adugi mahuti silhanbigano. Adu ba wapau sige mapal na. Nahaki singlupu hinanungsiba nahaki singlupu luchingba singbu hinanungsiba adu kwai maru oina Esorgi Matik Mangal gidamakta hingba punsi da chakotpa adu ehaki prathanani. Ibung Mahakki wapau taminasi. Sa Bible adu chan biduna ihak loinana Mark banduk mapan pada amadagi na taragum da handokpi. Please open up your Bible with me at Mark chapter 9 verses 1 to 13. Sorry why man to sigumna. Hai to le. Jisu na makoy da hai ki. Ai na koy da seng na hai ri. Mapamasa da leptun le ba mi khara di. Esorgi ning tholi bag adu ingam ngamba pangal loinana lakpa udriba phauba sibagi mahau tangloi numitaruk nigi matungda Jisu na Mahakka loinana Peter, Jacob amasung Johan makhoi tamak tongan na awang baching amagi mathakta pukat pirame aduga mahak na makhoi mamang sa ong honglamme Mahakki phiron ungum na ngauduna irang langlammi tabang panda phi suba mi amatana masigum na ngahon mangamde adagi Elijah amasung mausi makhoi de uhalle aduga makhoi na Jisu ga wari sana duna lerame adagi Peter na Jisu da haiki Rabbi haikoi na mafam masida laiba phai haikoi na pisang ahum sasi nahakki ama mausi gi ama amasung Elijah gi ama maram ni makhoi na yamna kiba maram na Peter na kari haigidagi haiba khanglamde adagi leichin thanglaktuna makhoi bu khanjilami aduga leichil maraktagi khonjel amana hairagi masi agi nungsi zarbai chane pani mahak na haiba taw ikan khangoduna makhoi na akoi bada yengbada Jisu na tana makhoi kana amata amuk ukhidre makhoi na singthak kumtharakpa matamda Jisu na makhoi da asumna yathang piki mi machani pa aduna sikraba singi maraktagi hingatriba phauba nakhoi na ukhiba du kana amatada haigena makhoi na kana amatada masigi maramda haramde makhoi na amaga hangnaragi asiba singi maraktagi hingat pa haiba si kariyo asi karino Jisu na makhoi na Jisu da hanglagi wal yathang oja singna Elijah na hana lakani haiba karigino mahak na makhoi da khumki taseng namang Elijah na hana lagaga pot pum namak hanjin bigani aduga mi gi machanipa aduna awaba yamna khangani amasung mi singna mahakpu usit thawai biroi haina sastra da karamna iribage adu waina na koi da hairi madudi taseng namak Elijah lakre Mahakki maramda iduna laikhibagumna makhoina tauningba adu mangonda tauki Masi Esorgi wahaini prathna tause Esorgi humda changchaminis hui pa amasung Esor aikhoi da nahakki wahi sigi mapalna Khrista utpi Khristagi Matik Mangal Khristagi ningthizaba Khristagi arangba Khristagi mamalyamba Khristagi asengba Khrista dagi henba leitaba amasung Khrista na oiriba athanba khudingmaksing aduda aikhoina gyan taba amasung khangzaba ngamnanabagidamakta nahakki wahaigi mapalna aikhoida Khristabu utpi ramdipa mahumasan lariba khoi khudingma harba numag yamna mathautai aikhoigi mid asina Khrista da yengzarabadi aikhoigi
ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯜ ꯌꯥꯝꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯔꯪꯕ ꯃꯉꯥꯜ ꯑꯗꯨ ꯎꯖꯔꯕꯗꯤ ꯄ꯭ꯔꯚꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯗ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯖꯐꯝ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯑꯣꯏꯖꯕꯗ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯈ꯭ꯔꯤꯁꯇ ꯎꯠꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯥꯡꯇꯛꯅꯕ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯊꯃꯣꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯀꯠꯁꯤꯟꯖꯗꯨꯅ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯇꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯋꯥꯍꯩꯗ ꯈꯛꯇꯪ ꯋꯥꯈꯜ ꯇꯧꯖꯗꯨꯅ ꯑꯗꯨꯒ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯈ꯭ꯔꯤꯁꯇ ꯌꯦꯡꯖꯗꯨꯅ ꯈ꯭ꯔꯤꯁꯇ ꯎꯖꯗꯨꯅ ꯄ꯭ꯔꯚꯨ ꯈ꯭ꯔꯤꯁꯇꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯄꯨꯟꯁꯤ ꯑꯗꯨ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯣꯏꯅ ꯋꯥ ꯉꯥꯡꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯇꯝ ꯑꯣꯟꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯕꯨ ꯄꯥꯡꯕꯤꯌꯨ ꯑꯩꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯅꯤꯖꯔꯕꯅꯤ ꯑꯥꯃꯦꯟ ꯏꯁꯣꯔꯒꯤ ꯊꯧꯒꯜꯂꯕ ꯄꯥꯁꯇꯔ ꯑꯃꯅ ꯍꯥꯏꯕ ꯋꯥ ꯑꯁꯤꯃꯛ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯅꯤꯡꯗꯕꯒꯤ ꯖꯒꯥ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯗꯨꯗꯤ ꯁꯤꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯑꯃꯁꯨꯡ ꯃꯉꯥꯜꯕꯨ ꯍꯟꯊꯅ ꯂꯧꯕ ꯃꯤꯁꯤꯡ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯆꯍꯤ ꯀꯨꯏꯅ ꯈ꯭ꯔꯤꯁꯇꯟ ꯑꯣꯏꯔꯛꯄ ꯑꯣꯏꯒꯦꯔꯥ ꯆꯍꯤ ꯉꯟꯅ ꯈ꯭ꯔꯤꯁꯇꯟ ꯑꯣꯏꯔꯛꯄ ꯑꯣꯏꯒꯦꯔꯥ ꯕꯥꯏꯕꯜ ꯌꯥꯝꯅ ꯈꯪꯕ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯑꯃꯍꯦꯛꯇ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯒꯤ ꯅꯤꯡꯊꯤꯖꯕ ꯑꯗꯨꯕꯨ ꯍꯟꯊꯅ ꯂꯥꯏꯅ ꯑꯗꯨꯒ ꯊꯧꯑꯣꯏꯗꯅ ꯂꯧꯕ ꯃꯤꯁꯤꯡ ꯉꯥꯛꯇꯅꯤ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯜ ꯈ꯭ꯔꯤꯁꯇꯒꯤ ꯑꯊꯣꯏꯕ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯍꯟꯊꯅ ꯂꯧꯕ ꯃꯤꯁꯤꯡ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯃꯥꯔꯛ 9:1-19 ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯑꯗꯨ ꯎꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯥꯡꯗ ꯉꯁꯤ ꯅꯨꯃꯤꯠꯇ ꯎꯠꯄꯤꯔꯤꯕ ꯑꯃꯁꯨꯡ ꯊꯝꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯍꯞꯇꯥ ꯑꯅꯤ ꯕ꯭ꯔꯦꯛꯇ ꯂꯩꯔꯨꯕ ꯃꯇꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯋꯦ ꯃꯥꯔꯛ 9 ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕꯒꯨꯝꯅ ꯑꯩꯈꯣꯏ ꯃꯥꯔꯛ 1 ꯑꯗꯨꯝ ꯅꯩꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯔꯛ 1 ꯌꯦꯡꯉꯛꯇꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯥꯔꯛ 9ꯒꯤ ꯄꯗ 19-18 ꯄꯤꯇꯔꯅ ꯖꯤꯁꯨ ꯑꯁꯤ ꯈ꯭ꯔꯤꯁꯇꯅꯤ ꯍꯥꯏꯕ ꯃꯇꯤꯛ ꯂꯩꯕ ꯆꯤꯜꯍꯥꯏ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯅ ꯑꯋꯥꯕ ꯈꯥꯡꯒꯗꯧꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯤꯒꯗꯧꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯡꯒꯠꯀꯗꯧꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ 9ꯒꯤ ꯄꯗ 31 ꯃꯍꯥꯛ ꯇꯝꯕꯤꯕ ꯍꯧꯔꯦ ꯃꯈꯣꯏꯗ ꯃꯌꯦꯛ ꯁꯦꯡꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯁꯤꯍꯥ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯃꯑꯣꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯅꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯁꯤꯍꯥ ꯑꯣꯏꯔꯤꯕ ꯑꯗꯨ ꯑꯋꯥꯕ ꯑꯃꯠꯇ ꯊꯦꯡꯅꯗꯅ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯗ ꯃꯁꯤꯍꯥ ꯑꯣꯏꯕ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯅꯠꯇꯦ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯏꯒꯗꯕ ꯃꯍꯥꯛꯀꯤ ꯃꯁꯤꯍꯥ ꯑꯣꯏꯕ ꯃꯑꯣꯏ ꯑꯗꯨ ꯑꯗꯨꯒ ꯃꯇꯤꯛ ꯃꯉꯥꯜ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯑꯋꯥꯕ ꯈꯥꯡꯕ ꯑꯃꯁꯨꯡ ꯁꯤꯕꯒꯤ ꯃꯄꯥꯟꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯃꯌꯦꯛꯁꯤꯡ 9ꯒꯤ ꯄꯗ 38 ꯃꯈꯣꯏꯕꯨ ꯇꯝꯕꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇꯅ ꯑꯣꯏꯔꯤꯕ ꯃꯁꯤꯍꯥ ꯑꯣꯔ ꯈꯟꯗꯣꯛꯂꯕ ꯑꯚꯤꯁꯦꯛ ꯑꯣꯏꯔꯕ ꯏꯁꯣꯔꯒꯤ ꯃꯤ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯈꯛꯇꯪ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯕꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯈꯣꯡꯒꯨꯜ ꯑꯗꯨ ꯂꯤꯗꯨꯅ ꯍꯥꯏꯔꯤꯕ ꯈꯣꯡꯐꯝ ꯑꯗꯨꯃꯛꯇ ꯆꯠꯀꯗꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯗ ꯃꯥꯒꯤ ꯇꯨꯡ ꯏꯟꯕꯒꯤ ꯃꯃꯜ ꯑꯣꯏꯅ 9ꯒꯤ ꯄꯗ 33-39 ꯑꯗꯨꯗ ꯇꯝꯕꯤꯕ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯤ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯡꯅ ꯊꯥꯡꯒꯠꯄ ꯑꯗꯨ ꯃꯍꯥꯛꯀꯤ ꯈ꯭ꯔꯣꯁꯀꯤ ꯂꯝꯕꯤꯒꯤ ꯃꯄꯥꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯅ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯈ꯭ꯔꯣꯁ ꯄꯨꯕꯒꯤ ꯃꯄꯥꯟ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯍꯥꯛꯅ ꯇꯥꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯗꯨꯗ ꯁꯝꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯤꯇꯔꯒꯤ ꯀꯟꯐꯦꯁꯟ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯨꯡꯗꯒꯤꯅ ꯆꯦꯞꯇꯔ 8ꯒꯤ ꯂꯣꯏꯁꯤꯟꯕ ꯃꯇꯥꯡ ꯑꯗꯨ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯦ ꯑꯋꯥ ꯑꯅꯪꯒꯤ ꯈ꯭ꯔꯤꯁꯇ
awa anang khang ba Esorgi manai aduga awa anang khang ga do Khristagi sebok sing adugi punsi dan aduga haiba khudimak sing se ekhon dum yenglakpa matam aduda thajabagi punsi ase awabatan adum masaru oiraga awabada adum leira do aduga Khristagi damak awaba khang ga do khudimak sing ase Khristagi tung inbo oiba tagadi awabatan saruk oirkana leigadobugi maong da ekhoi hek wakalon khanba oithoe aduga haiba du Esorgi wa haina de haiba du natte habde mayek sengna takpi adugi damaktani awaba khang do khudimak sing adugi matang utlab matung aduda Matik Mangal gi matang su Khristagi mapala ngasi jaga asida utlibas ngasi gi jaga mark pundu mapan gi bad amadigna taraga humdoi phauba se Jisu Kristana mahakna oiramba adubu miyona sailakpa matamda mahakki nolukpada thadokpa adubu oididum oiriba adubu mahakki mi oibagi hakchang aduna khupsillaga leiba adubu Mahakpu amuhana wana thangat pireba matung aduda oigedaba mahakki Matik Mangalgi punsi aduda tungi Khristagi oiba tungi Matik Mangal adugi machet amani uhalise amarom da hai boiba tangi mafam asala ekona ubu panglibase Jisu Khristagi isor oibagi mahakki Matik Magul adu matam khar khaktangi oiba tangi su mahakki sibok singi mangda uhanba aduni aduga haiba khudingmak sing asi mapala Jisu Kristana mahakna mafam asala Khristagi Matik amasung Mangal adu saong onthopagi mapala utpa asigi tendam adude aduga wakhalon mapum oiba maram adude hana thajabagi matung ina aduga hana khanbagi matung innadi haiba Khristagi tungin ba matamda awaba khang aduriba or for that matter makoina tungliba Khrista adu sigani haina haiba Khrista adugi hiram khudimak sing tarba matung adudasu makoina uraba Khristagi Matik Mangalgi masek aduna haiba makoigi waraba thamoi amasung choktharaba makoigi punsi adubu pangal hamnabagidamaktane aduna ngasi jaga asida verse chapter 9 verse 1 and 13 powers asida akona khangmina biaba acho war adudesin Homasadler Jisu asi Matik Mangalna thanba Esorgi Macha Nupa aduni Marmasina Mahakki wa tau wa machang do asida ler maruina utna phonaribas Jisu Khristagi sa onthokpa sigi jaga sidagi markna madamadu ler ma thajab singda du ngasigi nimta ekhoida mayek san khangani mamasung utning badusani Jisu Khristagi matangdani Elijah aduga Moshigi matangda natte Peter Jacob amasung Johan gi matangda su natte Jisu gi matangdani adu karino Jisu asi Matik Mangalna thanba Esorgi Macha Nupa aduni maramasina Mahakki wa tau here's the main idea Jesus is the glorious Son of God. So listen to him. This account is all about Christ. It's not about Elijah or Moses or Peter, James or John. That doesn't matter. They doesn't matter. They doesn't come in the picture. It is Jesus and Jesus alone. And that is that he is the Son of God. The glorious Son of God. And so, listen to him. Verse 1, verse 2, verse 8, verse 9, 13. Verse 1, asina tauribase, mamangi section na dugan lakayo section na siga, maruna sige transfiguration gi or Jisu Khristagi sa ontokpagi jaga ani samsan na bane. Aduga pandup anidagi pada nipan pauba pandup anidagi na, pandup mapan gi pada anidagi na nipan pauba. Asida ikon ugodori basna Jisu Khristagi sa ontokpadagi matangdani. Aduga mapandagi na tarahumdoi pauba sidana. Elijah gi matang na makoina hangba Elijah gi matang na hangba wahang sing adugi matang da Jisu Krista da makoina hangba wahang aduga Christian people paukumudoi koi umino pangan. Now verse 1. Jisu na makoida ngai ki nakoida tasing na hairi mafam masada leptun leiba mi kharadi Esorgi ningthau leibak adu ingam ngamba pangal ga loinana langpa udriba pauba sibagi mahau tangloi. Jisu Krista na haiba was mark ningthau leibak adu gi matang dane. Now I can hojin pauda mark to urkhrabagi matungina
Esorgi ningthau leibak ase Jisu Khristana taibang panbada laklaba matam adudagi hore maramdi ningthau leibak adu laklaba maramdi ningthau laklaba na maram oraga aduga chapter 1 pandu amadu aikon ukibadu kaino Jisu Khristana harba ningthau leibak ase mahanga lauthokpadu ba phangi kana maina Esorgi ningthau leibak adu nakle pungning hongduna apabuwa pawda thajo karigidamagdun Khristana adu lauthoklido maramdi ningthau leibak adu lagle aduna takpadi Esorgi ningthau leibak adu Jisu Khristagi mapalna taibang panbada lakre haibadu sangakre inaugurate tawkre aduga haiba ningthau leibak ase Mahakki siba phumba amasung hingatpa adugi mapalna hena mung chakthokalakani aduga maru oina adugi matungda su mitna uba yaba maongda Mahakki ningthau leibak adu taibang panba asida pangani haibadu aikona mark asida charak mong Esorgi ningthau leibak matangda aikona uba phangadoribese concern adu aduna Esorgi ningthau leibak aduga mafam asida Kristana hairiba sidi hairib ningthau leibak adu lakpa matamda kanaglona haibadu de ingam ngamba pangal galuna lakpadu udriba phauba siba mahau mi kharagidama sebo kharagidama aduni mana hairiba now mafam asida Jisu Khristana hairiba si matang na tongan bo pawsan do pusing aduga Bible ni neneba si sing na tongan bo wakhalon piba sing lei adubu hairiba si paba matamda kanagumba kharandi hairiba jaga asida Jisu Khristana hairiba si mahakpu wang hanbiba or magi exaltation Mahakki Matik Mangal gi punsi lakadriba Mahakki Matik Mangal gi punsi mahakpu ngaiba Mahakki Matik Mangal gi punsi adugi matangda khaktang haibagumna khanba mi singsulai or tambiba mi singsulai now haiba jaga asida yawe haina khale maramdi Jisu Khristagi punsi da aikona uba phangde Mahakki nolukpiba or magi humiliation magi wang thangatpiba or exaltation haibaduni hauju Jisu Khristagi Mahakki nolukpagi punsi adu taibang panba asida mioi sakong lauduna lakpa matam adudagi Mahakki nolukpagi punsi adu hokre aduga haiba Mahakki nolukpagi punsi adu cross mathakta Mahakki siba matam adu amasung phumba adu Mahakki nolukpagi punsi adugi pandol adu lomgani aduga mangna hek hinglakpa adudagi hauraga Mahakki Matik Mangal gi punsi adu uba phangani aduga haibadu Mahakki sibadagi hingatpa sargada kaba mapaki yet thangbada phamba aduga mahakna taibang panbagi ningthau amoina amukhana taibang panbada lakpa hairiba adugi matangna Kristana haibagumna khanba mising sulei aduga haibadagi matangna mangna verse 30 ga 8 kilo salapadu ma haikrabne chapter 8 ki kari hai hairibasi mahakpu taibang panbasida yadaba mising adugi matangdane aigi emasung aigi waigidamag ikairabadi kanana hairiba mising aduna migi machani pa aduna mapagi Matik Manganda asengba sargadu singalonena lenglakpa matamda Mahakki damag ikaigani meaning mafam asida hairibase Jisu Khrista amukhana taibang panbada Matik Mangalonena Mahakki ningthau leibak taibang panba asida puraktuna ningthau oina panabidam Mahak lakani now adugi wakalum mafam asida yawra pandu mapan gi pada amasida yawe haina khale adubu asi khaktang dinate hairiba du khone achouba phibam da Kristana haibadu uba phangba oiba targasu hairiba Kristana pandu amagi pandu mapan gi pada amasida hairiba se magi transfiguration or magi sakong onthokpagi jaga asda aikoina mayek sengna mapung phabadu akoi uba phangani verse 1 the chapter 9 verse 1 the hairiba se gi mapung phaba adu khudakki oiba mapung phaba adu aikoina verse 2 dagina verse 8 powers the mayek sengna uba phangani maramdi karigidamokton haina haiba oiba taragadi hairiba Kristana anirak suba oina taibang panbagi asiba amasung ahingbu wainabagidamakta wail mapu oina Matik Mangalna sargadut singlona Peres ngaglona lakpa matamdu oigedoba Mahakki saktam Mahakki phibam Mahakki mangal Mahakki matik Mahakki ningthijaba khudingmak sing adu Kristana matam khara atenba adu honggadori Mahakki sakpham aduda Mahakki sebok singna uba phangadori aduga hairiba du magi sebok tarani thoin nannate ugadorise mi khara khaktan over verse 1 da mi khara khaktana aduga mi khara khaktan adu akona verse 2 da yang pamatab de mi ohum khatana Peter Jacob amsung John makoi ohum khaktana Khristagi Matik Mangal gi oiba punsi amasung magi saktam adu saklon adu hairiba Peter Jacob amsung John khaktang uba phang aduna hairiba chapter 9 gi verse 1 asigi immediate fulfillment haiba oiba targadi transfiguration asine
ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯍꯧꯔꯛꯄꯗꯁꯨ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯅ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏ ꯈ꯭ꯔꯤꯁꯅ ꯑꯅꯤꯔꯛꯁꯨꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯋꯥꯡꯅ ꯃꯇꯤꯛ ꯂꯩꯅ ꯂꯥꯛꯀꯗꯧꯕ ꯑꯗꯨꯁꯨ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯗꯨ ꯈꯛꯇꯪ ꯅꯠꯇꯦ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯀꯟꯁꯔꯟ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯄꯟꯗꯨꯞ ꯑꯅꯤꯗꯒꯤꯅ ꯄꯟꯗꯨꯞ ꯃꯥꯄꯟꯒꯤ ꯄꯗ ꯑꯅꯤꯗꯒꯤꯅ ꯅꯤꯄꯥꯟ ꯐꯥꯎꯕ ꯑꯁꯤꯗꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯑꯣꯡ ꯍꯣꯡꯗꯣꯛꯄꯗ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯁꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡꯗ ꯄꯤꯇꯔꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯇꯝꯕꯤꯔꯕ ꯇꯥꯛꯄꯤꯔꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯗ ꯄꯨꯈꯠꯂꯦ ꯀꯅꯥꯕꯨ ꯄꯤꯇꯔ ꯖꯥꯀꯣꯕ ꯑꯃꯁꯨꯡ ꯖꯣꯟ ꯍꯪꯕ ꯌꯥꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯥꯒꯤ ꯁꯦꯕꯣꯛ 19 ꯄꯨꯈꯠꯇꯕꯤꯗ ꯄꯤꯇꯔ ꯖꯥꯀꯣꯕ ꯑꯃꯁꯨꯡ ꯖꯣꯟ ꯄꯨꯈꯠꯄꯒꯤ ꯃꯔꯝ ꯊꯣꯏꯗꯣꯛꯅ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯃꯅꯨꯡ ꯏꯊꯪ ꯊꯪꯕ ꯁꯔꯀꯜꯁꯤꯡ ꯍꯥꯏꯅ ꯍꯥꯏꯕ ꯃꯅꯨꯡ ꯏꯊꯪ ꯊꯪꯅ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯕ ꯀꯥꯡꯕꯨꯁꯦ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯄꯤꯇꯔ ꯖꯥꯀꯣꯕ ꯑꯃꯁꯨꯡ ꯖꯣꯍꯥꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯆꯤꯡ ꯑꯗꯨꯗ ꯄꯨꯈꯠꯂꯀꯥꯟꯗ ꯆꯠꯂꯤꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯦꯕꯣꯛ ꯑꯍꯨꯝꯗꯨꯒ ꯂꯣꯏꯅꯅ ꯑꯋꯥꯡꯕ ꯆꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯦ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛ ꯑꯗꯨꯗꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯛꯑꯣꯡ ꯑꯣꯟꯊꯣꯛꯂꯤꯕꯁꯦ ꯀꯔꯝꯕ ꯃꯍꯥꯛꯀꯤ ꯁꯛꯑꯣꯡ ꯇꯥꯏꯕꯪꯄꯥꯟꯒꯤ ꯁꯛꯑꯣꯡꯗꯨ ꯅꯠꯇꯕ ꯃꯈꯣꯏꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕꯗ ꯎꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯇꯝ ꯑꯗꯨ ꯅꯠꯇꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯠꯇꯕ ꯑꯗꯨꯕꯨ ꯁꯔꯒꯒꯤ ꯑꯣꯏꯕ ꯍꯛꯆꯥꯡꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯇꯤꯛ ꯃꯉꯥꯜꯒꯤ ꯑꯣꯏꯕ ꯍꯛꯆꯥꯡ ꯅꯤꯡꯊꯤꯖꯕꯅ ꯊꯟꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯑꯗꯨꯒ ꯚꯔꯁ 3ꯗ ꯍꯥꯏꯕ ꯃꯑꯣꯡꯗꯣ ꯌꯦꯡꯉꯨ ꯃꯍꯥꯛꯀꯤ ꯐꯤꯔꯣꯟ ꯎꯟꯒꯨꯝꯅ ꯌꯥꯝꯅ ꯉꯧꯗꯨꯅ ꯏꯔꯪ ꯂꯪꯂꯝꯃꯤ ꯇꯥꯏꯕꯪꯄꯥꯟꯗ ꯐꯤ ꯁꯨꯕ ꯃꯤ ꯑꯃꯠꯇꯅ ꯃꯁꯤꯒꯨꯝꯅ ꯉꯧꯍꯟꯕ ꯉꯝꯗꯦ ꯃꯐꯝ ꯑꯁꯤꯗ ꯃꯥꯔꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯛꯑꯣꯡ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯍꯣꯡꯂꯤꯕꯗ ꯃꯥꯒꯤ ꯍꯛꯆꯥꯡ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯐꯥꯎꯕ ꯑꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯊꯤꯅ ꯏꯕ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯏꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯊꯤ ꯄꯟꯗꯨꯞ 13ꯒꯤ ꯄꯗ ꯑꯅꯤꯗ Matthew 17ꯒꯤ verse 2ꯗ ꯌꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯨꯃꯤꯠꯀꯨꯝꯅ ꯉꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯤꯇꯔ ꯖꯥꯀꯣꯕ ꯑꯃꯁꯨꯡ ꯖꯣꯍꯥꯟꯅ ꯎꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨꯗꯅ ꯀꯔꯤꯅꯣ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯍꯥꯏꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯑꯗꯨꯅꯤ ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯖꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯁꯦꯛ ꯃꯌꯥꯝ ꯎꯠꯊꯣꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯁꯦꯛ ꯑꯗꯨ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗꯒꯤ ꯍꯦꯟꯅ ꯂꯪꯉꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨ ꯌꯦꯡꯕ ꯉꯝꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯦꯡꯕꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯦꯛ ꯑꯃꯁꯨꯡ ꯃꯉꯥꯜ ꯑꯗꯨꯁꯨ ꯑꯁꯦꯡꯕꯅꯤ ꯑꯃꯁꯨꯡ ꯑꯃꯛꯄ ꯂꯩꯇꯕꯅꯤ ꯑꯗꯨꯒ ꯀꯅꯥ ꯑꯃꯠꯇ ꯑꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯅꯨꯃꯤꯠꯄꯨ ꯃꯤꯠꯅ ꯌꯦꯡꯕ ꯀꯅꯥ ꯑꯃꯠꯇ ꯉꯝꯗꯦꯅ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯕꯝ ꯑꯗꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕꯁꯦ ꯑꯗꯨꯒ ꯄꯤꯇꯔ ꯖꯥꯀꯣꯕ ꯑꯃꯁꯨꯡ ꯖꯣꯍꯥꯟꯅ ꯎꯔꯤꯕ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯁꯔꯒꯒꯤ ꯑꯣꯏꯕ ꯃꯤꯠꯐꯝ ꯑꯗꯨꯒ ꯁꯔꯒꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯗꯨꯗꯅꯤ ꯃꯈꯣꯏꯅ ꯎꯔꯤꯕꯁꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯑꯣꯡ ꯑꯣꯟꯊꯣꯛꯂꯒ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯄꯤꯇꯔ ꯖꯥꯀꯣꯕ ꯑꯃꯁꯨꯡ ꯖꯣꯍꯥꯟꯅ ꯎꯔꯤꯕ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯅꯧꯕ ꯋꯥꯠꯂꯠꯅꯕꯗ ꯑꯩꯈꯣꯏꯅ ꯑꯁꯤ ꯈꯛꯇꯪꯒꯤ ꯖꯒꯥꯁꯤꯗ ꯎꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯕꯥꯏꯕꯜꯒꯤ ꯃꯐꯝꯗ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯈꯛꯇꯪ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯁꯥꯟꯕꯗ ꯄꯥꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈꯣꯡꯁꯥꯟꯕ ꯄꯟꯗꯨꯞ 13ꯗ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯀꯔꯤ ꯃꯇꯝꯗ ꯃꯧꯁꯤ ꯑꯗꯨ ꯏꯁꯣꯔꯒ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯅꯥꯏꯒꯤ ꯆꯤꯡꯗ ꯃꯍꯥꯛ ꯀꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯅꯥꯏꯒꯤ ꯆꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯅꯨꯃꯤꯠ 6ꯅꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯃꯃꯤꯡ ꯄꯟꯗꯕ ꯑꯍꯜ 50 ꯑꯃꯒ ꯑꯗꯨꯒ ꯃꯤꯑꯣꯏ 3 ꯑꯃꯒ ꯑꯥꯔꯣꯟꯒ ꯅꯗꯥꯕꯀ ꯑꯕꯥꯏꯍꯨꯒ ꯃꯈꯣꯏ 3 ꯑꯗꯨ ꯈꯛꯇꯪꯒ ꯂꯣꯏꯅꯅ ꯆꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯦ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯁꯤꯅꯥꯏ ꯑꯗꯨꯗ ꯑꯗꯨꯒ ꯏꯁꯣꯔꯒ ꯂꯣꯏꯅꯅ ꯃꯧꯁꯤꯅ ꯂꯣꯏꯅꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯗꯨꯗꯁꯨ ꯏꯁꯣꯔꯒ ꯂꯣꯏꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯦꯞꯇꯔ 34 ꯄꯥꯔꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯦꯛꯁꯣꯗꯁ 34 ꯄꯥꯔꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨꯗꯒꯤ ꯃꯧꯁꯤꯅ ꯏꯁꯣꯔꯒ ꯊꯦꯡꯅꯔꯒ ꯀꯨꯝꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏ ꯑꯗꯨ ꯉꯥꯟꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯅꯥꯃꯠꯇꯅ ꯃꯧꯁꯤꯒꯤ ꯃꯃꯥꯏꯗ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯑꯣꯡ ꯍꯣꯡꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯉꯥꯜꯂꯤꯕ ꯃꯉꯥꯜ ꯑꯗꯨ ꯃꯧꯁꯤꯒꯨꯝꯅ ꯉꯥꯟꯈꯤꯕ ꯃꯉꯥꯜ ꯈꯨꯉꯥꯜ ꯑꯗꯨ ꯅꯠꯇꯦ ꯃꯔꯝꯗꯤ ꯃꯧꯁꯤꯅ ꯉꯥꯟꯈꯤꯕ ꯑꯗꯨꯗꯤ ꯊꯥꯒ ꯅꯨꯃꯤꯠꯀ ꯃꯥꯟꯅꯩ ꯅꯨꯃꯤꯠꯅ ꯉꯥꯜꯂꯤꯕꯁꯦ ꯊꯥꯅ ꯉꯥꯜꯂꯤꯕꯁꯦ ꯅꯨꯃꯤꯠꯇꯒꯤ ꯃꯉꯥꯜ ꯑꯗꯨ ꯂꯧꯁꯤꯟꯕꯒꯤ ꯃꯄꯥꯜꯅ ꯅꯨꯃꯤꯠꯇꯒꯤ ꯃꯉꯥꯜ ꯆꯨꯞꯁꯤꯜꯂꯒ ꯃꯁꯥꯒꯤ ꯃꯉꯥꯜ ꯅꯠꯇꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯉꯥꯟꯕꯅꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨꯅ ꯃꯧꯁꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯉꯥꯜꯂꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯏꯁꯣꯔꯒ ꯂꯣꯏꯅꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯁꯣꯔꯗꯒꯤ ꯌꯥꯊꯪ ꯂꯧꯕꯒꯤ ꯃꯄꯥꯟ ꯏꯁꯣꯔꯒ ꯂꯣꯏꯅꯅ ꯃꯇꯝ ꯈꯔ ꯍꯤꯡꯃꯤꯟꯅꯕ ꯆꯤꯡ ꯃꯊꯛ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒꯤ ꯃꯄꯥꯟ ꯏꯁꯣꯔꯒ ꯊꯦꯡꯅꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯒꯤ ꯊꯛꯇꯣꯔꯛꯄ ꯃꯇꯤꯛ ꯃꯉꯥꯜ ꯑꯃ ꯑꯣꯏꯅ ꯎꯕꯅꯤ
Mausi masama ki matik mangal nate. Adubu Khrista mafam asidi. Hairibasi Esorgi Macha Matik Mangal adu Khristagi ngan thokpa nate. Adubu Mahakki Mangal ne. Mahakki Matik ne. Maram di Khrista Esor ne. Esorgi Matik, Esorgi Mangal, Esorgi Ningtizaba, Esorgi Arangba, Esorgi Asengba, amasung Esorgi oibe hirang khudingmak singa amata watana nganba Khrista ne. Aduga haiba Mahakki anganba Mangal ase mathi amasung lukta paba oiba taragadi. Aikoina mafam asida su khara dum uba dum phangakani. Sebok singa se kigani. Aduga lukta yengbo oiba taragadi sebok sing wabana thangani. Aduga makoi tum phawa tum khidini matam kara. Masag leba pangal khudingmak singa du loinamak sumne. Karina Khrista dagi tolakwa Matik Mangal aduna. Maram di chile na sing Esorgi Matik Mangal adugi mamang da thekat laga lepang ngamba amasung pangal galoin lepang ngamba mi oiba kanama talaite. Mafamasa ko na papa matam da maki sa hong mo sa sargagi masaka dun haiba matam da ay haki ayon na pabo wahay mapung pana laite. Haiba wahay sa describe ta na nabagidamakta may tayo na ayon na sunam na toklate. Adu haiba sa adu mag aduni. Maraming Jisu Khrista na sa kung matam na mangon ito liba masyik amasung mga kuding magsing adubu niyo bagi wahay na tum na amasung mayek sing na adug amak pa amatay yaw doon na adugi mapumor ba kuding magsing doon sa itabo o itokte maraming tolak liba masyik amasung mga alas loma na daba matam adu pao ba matik lay na panggal kuding magtapali ba isor adugi masyik mga alo binamaramoraga. Ako na hire ba Esor lom na ida ba Esor do lom ba na iba ko na kang bangam da bo iba taragadi hire lom na ida ba Esor da gitakturok pa Matik Mangal do so do magne. Ako gi wakal gi ngam magi panggal dane. Ako gi wakal lamang ngam magi panggal adu gi ningti zaba adu da ako gi panggal amasung magi sebok sing asi adu gi panggal kuding magsing adu sumdoki ba kakteng na tan aki ba na sutale marandi hire ba Matik Mangal asi wahay glory hay buhay ase arumba wahay ne. It shows the weight of God, the heaviness of God. Esorgi arumba. Esorgi matik adu da haiba. Esorgi matik hai haiba matan magi mangalo katanate adu magi arumba. Magi luthaba. Mahak ubu matam da kaktang pangba magi aseng magi aram mga adu gi lakpa polum kuding maksing adu lone mga yawe. This is the heaviness of God with all of His fullness. Dugo har magi saklon hong ba duda. Verse 40 ang matam na di Eliza kan mausi galay. Now Eliza masung mausi maming chat pa ariba walip na bagi wan taktok pasing. Now hari ba sila Jisu Khrista galoyan ne mausi masung Eliza let me know. Now mausi sina while yathang adubu saktak liban nupa man. Maram di han balay mga while yathang ilarik adubu hari while yathang ilarik adu Mausi gi mapan even. So other mausi sina Bible gari bolep na bagi while yathang adu saktak representative ba Esorgi pau pa man. Adu Eliza asina wa taktok pasing. Mai choosing. Amon dai boy batagadi Jisu Khrista glone na leminary ba amasung leminary ba do ariba wallet na ba apumba adu saktak liba Esorgi pau pu pasing. While yathang amasung Esorgi wa haidok pasing. The law and the prophet, Canada, Jisu Khrista galona. Now the high, I don't know, only but this kind of high boy batagadi, why at hang pum namak. I don't go wild out of cutting mong, I do one with the high crab, cutting mocks, mapung paba adu, Khrista da, Jisu Khrista kaktang da, loinamak oi. I don't go, pasava ninkisaba, mummy, I do some of us, I couldn't uber panglibasi. Mausi na hiram ba kuding maki matang or basu adu ki sorry wa tak tok kuding mak sing na hiram ba oiba tar kaso hai ba kuding mak sing adu mapung phaba do Khrista khaktam ne adu asi khaktam sunate hai ba mausi masung Eliza ase Esorga theina kraba mi sing sun mausi su sinaida adu ga Eliza ase su horepta amana nai ba oiba tar ga di ai koina Bible angang sing da su yamna phajana tambi ba adu ai koina angang sing angang oi da su yamna pam wari Eliza gi wari du kaina Bal ning basinga loinana sa may chakan magiwari. Now hi hiram kuding maksing adu the Esorbu
Chingda, Mahakki asengba chingda, Esorga loinana thengna loinana missing actani. Adu Esorgi wa takraba missing actani. Adu mafam asida harba Mosi amasung Elijah. Animak sing asina thengnariba sidi harba Esordumakni. Makoina thengnariba sidi harba Esor adu Mahakki Matik Mangal adudani. Adu hariba dusu makoida uhalne. Aduga makoina Jisu wari sanadun lere. Mosi amasung Elijah. Aduga makoina sanariba wari du look pandu mapanda yeng boy bataragadi. Jisu Khrista makoina hariba wari dusin. Mayam sanaram ba adugo look pandu mapan gi matung inadi. Jisu Khrista amukana Mosi amasung Elijah hariba du Mahakki missing the Magda, Awaba Kang of Jerusalem, the Sapagi Matotaba, Aduga high but the Mahanga with Kudding Munksing, Kari, Mummy when high boy batagadi, Mahakki missing the Magda, cross Puduna, Awaba Kang, Igaibananduna, Sierra Humni Super Numite, Hinget by Adugi Matang Aduni, Mosi Musung Elijah, Jisu Christ the Sacred Warrior. Aduga Mahamada, look Mrs. Neighbor Wahai, Kainohan Hyper Batagadi. English, Greek wahi Exodus ay buhay na or Mahakki lam thaba dui matang na hai biram kudi mong singi yang pa matam da di Mosi adu sa ko ni yang pa matam da ari ba walam na bagi matam da Israel macha singi achoba mai ol halakiba khongsan ba lakhiba du karai da gino Egypt tagin Israel Egypt tagina Canaan ta na lak ba lambi du ni adu Krishna togodori bathabaga sidi Mahakki anoba thawai ge khongsan baduda Mosi di Israel masa sing adubu Egypt ke musung Pharaoh gi minai sasan dagi hakchang ge minai sasan khudingmak sing adagi kanduna Canaan Esorgi wasak baduda pubi khibene adu bhai ba Khrista Jisu anoba amasung ahenba Mosi asina di Mahakki mi sing adubu pap ke musung Satan gi Minai na thangdagi kanbiduna thawai ge ba sargatana chatpa khongsan ma thawai khongsan ma du chingna bare aduga hai ba du Kristana Jerusalem tamna chatuna cross pu go do lambi asidagi hawe aduga hai ba du Peter Jacob amusung John now verse 4 phau ba asidadi Peter Jacob John they are not the maru character amatanate Krista is on top of the loinemak attention loinemak pi adu maina taruga khuding mak sing Peter Jacob amusung John loinemak ui Am to Udabanate, Khristagi Matik Mangal, Khristagi Arangba Mangal, Arumba, Mosi Musung Elijah, Makoi Jew Masasing Actane, Aduga Makoi and Mosi Musung Elijah, Aduga Matik Wang, Loinama Kanba missing Actan, Makoi Loinam, Loinamak Uri, Adu High Hiram Kudimax in the Makoi Uri Matamadu Karihan Harking. Adu Asidakun Ubapanga, verse 5 Musung 6, Sebok sing the labor, Makogi Tankai, Mamitang, Adumakudum Ubapanga. Mahamadu the labor, Khrista Matik Mangal, Loinana. Adu Mosi amasung Elijah di makogi sari go bakchang adu khakting ne leise masek mangal adu Mosi Elijah gi natte adu Khrista gi adu kari hayang Rabbi haji phau asigi ap matang asi urba phau the Khrista se makogi mak oza da gi hena Peter gi wakal thok leite ma je oza icham jambo oza magum ne right Rabbi ai ko ma phama se da leiba phai ai ko bisang humja se na ke ma Mosi gi ma amasung Elijah gi ma Peter na ngang ma kaino gyan ta de Aduni mang record of matam verse 6 mana hide Gyan ta de mana karino mana hide masana bo gyan aina hai wanje kaino loan je thoibra aina taja matam de ai gyan ta bra adu gum na te kari gidamak ma gyan ta de bida masado itau tauraga hairang naraga hairido maramdi makoina yamna kirame As I Peter Jacob sung Johan. Makoi na Jisu Khrista adugo. Mahakki Matik Mangal adugo loinana. Uba matam na makoi de pau kiba. Makoi de oi kiba. Kiba matam. They fear the Lord. Because they fear and tremble. Hai was nanga musung ay punsi wedra. Kariguma aikhoigi matang da mark na Asigi wines iram boy batagadi ngasig nimita nanga musungay na hingil aikoi na hojiki matamda wakal tawse aikoi isagi punsis ngasig nimita nahak amusung ay hang na
thajaba amasung Khristagi tung inbane haina hairaga aikoina hingliba punsi mahing amasung aikoina Khristabu yengba maong hiram khudingmak sing asida oirba mahing ase kariguma markna iba oiba targadi maramdi makhoi yamna kirami asi irambadra or ai wakhal ade mana kaisu iramon makoina Khristabu uba matamda makhoi yaba magumna icham chamba magumna aduga mama laitaba amagum leram they were interested but not much singlup singdagi mangkraba singlup ayamadagi mangkraba thazabane haina kaukraba Christian singdagi mangkraba response makalamani Ishor adu, Khrista adu, Mahakki Matik loinana, thanba matam aduda, akiba loinana, nikpa loinana, Mahakpu thauganjabagi, amasung nolukpagi response. Kan biba phangba kuiringai matamda Jisu Khristagi ase yamna ningthi jerme yamna ngang bumi mo adubu kuiselakpa dagi di mahakatana tana magi wahai adum yang budum hore magi yathangjing magi wahai sing magi mizing Bible pa ba phawba kai wakhalama da pakala budum hore akoina haibe oh Jisu Christ akoi mangna thosu tholok no no Jisu Christ akoi mangna do tholok adubu thawai samui thabak subibagi mapala Krishna oiba khudingmak sing ma ki wahaida ma ki Matik Mangal ga loinana mafam masida akoi do utpi nangam sungai sida hanggadabo wang is Krista ming Krista do masak ona tholokpa musung tholok taba adugi matang ante maramdi aikoi ayaman hingliba punsi asida karigum asengba Jisu Christ Mahakki Matik Mangal loinana tholokpa oiba taksu matam khara khaktang gi mikup khara khaktang gi damakta aikoi gi thamo ihau han baduga matam khara gi matung icham chaman gi ba adugumba singdum oini maramdi aikoi gi mitmang asida khwai gi lumba du karino aikoi gi awaba aikoi gi nungai ba aikoi gi ikai phumba aikoi gi apamba aikoi gi oiba khudima aikoi gi matik aikoi gi ming aduga mari leina da jaga khudingmak sing adudadi phadna phai phanayam phajaba oiba taragasu phanayam ningthi jaba oiba taragasu sange sangabada hapta ama Ilumagi why hajik taba matam masada jo hoi chummi ko ai lale ko habi isoi thawagi pala khang bodini adu ayam matam de kare hut lai thoki matam da Jacob ta ubagumna mingsel da ingam ai si mot play ko hain de khan adu mingsel lagi hek on thoki matam da magi mai thong makra ba kudi mak sing adu pungkaw kaw thok mi adu nangam sung ai oi thas bil announcing Bible paba matam da tu kayam chungi wapau taba matam da khyau kayam lawe kayam kapningi or kayam kapinati ai gi wangje mafam masai ha gi wang di nahak Isor Khrista kibra nahakki punsi adu Kristana oiri badu nahak na Mahakki wahai dagi parkpa matam nahak na tarakpa matam wapau dagi urakpa matam hiram khudingmak sing thawai samui thebak subi bagi mapala Kristana oiri badu nahakki namang na thangdorakpa matam da Mahakki Matik ulakpa matam da nahak kibra nahak nolupra nangamasung ai nolukpada akiba galona ikai khumnaba khudingmakta haiba Khrista adugi mang da khoi tubra Khristagi Matik Mangal amasung magi magun khudimok magi waidagi ulakpa matam do oh Prabhu nahak se hain haibagi wakhal aduga loinana kokta khut thamaga aduga chin mang da khut thamaka na oh haiba wakhal adu leibro or adum paraga leibro why so adum taga busu nare ai asi hana paga ai hana budi khangra bne se jaga se adu karamano nangamang ngi response mamam se boxing asina deki masagi wakhal amasung mahangni hingliba punsi adu baboy hingibra sibra khangdaba mongdene chorol ngamgune mang mafamste ngangai Do we forget ourselves when we behold Christ? Khristabu yengzaba matamda koi sa se kauthokpre
do we behold Christ? ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯕꯨ ꯌꯦꯡꯖꯕ꯭ꯔꯥ? ꯑꯗꯨꯒ ꯄꯤꯇꯔꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯌꯨꯝꯁꯪ ꯁꯥꯅꯕꯒꯤ ꯖꯤꯁꯨꯒꯤ ꯃꯧꯁꯤꯒꯤ ꯑꯦꯂꯤꯖꯥꯒꯤ ꯐꯤꯁꯪ ꯁꯥꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯜꯂꯤꯕ. Sometimes I think he thinks that Peterna ꯈꯟꯕ ꯋꯥꯈꯜꯁꯦ ꯃꯥꯒꯤ ꯃꯃꯤꯠ ꯇꯥꯡꯕ ꯇꯪꯈꯥꯏ ꯃꯃꯤꯠ ꯇꯥꯡꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯥꯒꯗꯧꯕ ꯁꯪ ꯑꯗꯨꯗ ꯂꯩꯒꯗꯧꯕꯒꯤ ꯃꯑꯣꯡꯗ. Or hariba sang sagadaba mawong ase Elijahga aduga Moshiga Jisu Khristagi makhoi ahumak se chap manarabagi thakta leirabagi mawongda. Mani Rabbi Ozane ko Jisu Khristada. Amam haiba oibatari. It's very probable. Otho ambasu ye. Peter Jacob sung John gi mamangda di Moshiga Elijahga ne hena Jisu Khristagi hena wang moi khawrang ne yengam otho amba ye. Who knows? Kind of like makoy humong si level on man na bagi mong da. Ado verse 7 the karamaina situation no kaman change or kaya verse 7. Ado lechil thanglak tu na makoy bu kansalam na Muhammad the high lechil sa isam sambal lechil nate. High verse ari bola na matam uba pang grab Esorgi Shakaina gi glory Shakaina gi matik aduni. Aduga high verse ko na Jasaya panuptaruk tu su uba pang Jasaya na uba matam da maiku na pung high bidi lechil na pungma mamba adugi Esorgi matiki oiba lechil aduni. Karamba maong na khumjalai sa high ba oiba taragati. High ba lechil na makoy gi tung mang thakha loina ma kupsin mong isam sam high ba oiba tar ko ising de irupa matam da ko gi ishal pumcho chot pakatana tana ko na yengi ma ko di ising adagi di sor khonjam khon ba oiba tar ising dum changa kani hondoki ba oiba tar so ising dum thokini na adugi mong da asigi lechil sina kumtharai se amon high ba oiba tar asigi lechil ase mapa Esorgi loina biba amasung mapa Esorgi matik adugu loina na kumtharak pa lechil aduni amon dai ba bitai ariba wallet na bagi matam aduda pisang aduda kumtharak ke Esorgi matik mangal gi lechil adugum ba lechil adugi lechil aduni aduga hai ba lechil adu kumthare aduga hai makoi leiba mafam khuding mak sing adu Peter Jacob Johan Jisu Mosi Elijah mafam khuding mak sing do loina ma khanjelle aduga lechil adu konjel na haire now asi konjel Esorgi konjel adu kari hai Masi aigi nungsijarabai chani pani. Mahagna haibata. Here comes the declaration. From the cloud, the Shekinah glory cloud, from the very presence of God the Father. Here is my beloved Son. Listen to him. Masi aigi nungsijarabai chani pani. Mahagna haibata. Now, atopa wapaw no nupa am khangna haibla aduga haibla desu ayani. Muhammad sallallahu Peter na kali se Jisu Khristagas aduga Moshiga aduga Elijahga ahum do mana bagi wakhalon nate matam masa Esor na Mahakki Matik Mangal aduga loina na hair sine nakoi na maru oina taga du se Moshigi wanate Elijahgi wanate aigi ichanupa gi wa. Because he is the whole point of the Bible. He is the whole point of all the law. He is the whole point of all the prophecies. Wapaw sandok khuding maki paw sandok khuding maki waliathang khuding maki mapum oiba machang oiba ithoi ba adu aigi chanupane nakhoina taga dauriba se aigi chanupane Mosi maru oina nate Elijah maru oina nate aduga don't you dare to put those two with my Son on the same level. He is different. He is glorious. He is higher. He is loftier. He is greater. He is mightier. Don't you dare put Moses and Elijah at the same level with my Son. I think that is what God is saying by declaring this word. Peter and Gary Elijah Moses Jisu Khristagi good manabai monga adu winate Esorna mapa Esorna manade aigi ichanupa siga Mosiga Elijahga manana pa khalakanu nakoi makoi ahumgi marakta ngangakpa wa matamda nakoi na khwaidagi tagadoba soidana tagadoba aduga thintaba leitana tagadoba se maru oina Mosi nate maru oina Elijah nate adubu aigi ichanupa asikhakne mahakna haiba khaktang tau. And this point aduga asigi hiram asine makhagi verse 8 sina hena mayek sangla se karmaina
ikang khangduna makoi na akoi bada yengbada Jisu natana makoi kanama tamu ukide. It was only Jesus on that mountain, no other, no Moses, no Elijah, only Jesus, and that's the whole point. Har Matik Mangal lechila duna loi giba matamda Peter, Jacob amasung Johan na uri Jisu Khrista kaktane Elijah lairamde Moses lairamde kanama to lairamde Jisu Khrista kaktane Matik Mangal ga loinana mahak masiha amo oina aduga oza amo oina aduga kanbi mapu amo oina Jerusalem na chak kadoriba pap chen ba singi yaw Mahakki yaw singi papu pubina bagidamakta lairiba Katna pot ama oina mafam adu matik laina lepam do Khrista khatane aduga adudune yamna maru orisi. Jesus is the whole point. Everything points to him. You missed Jesus, you missed everything. Jisu Khrista hek yaw da matamda loina makmang. Ariba wallet na wagi like to papa matamda Jisu yaw loina na pa daba oiba taragadi ariba wallet na papa gyan amata taroi. Jisu na loina mag artha togan bane. Jisu na loina mag masak phajan bane. Jisu na loina mag lumhan bane. Jisu yaudana Maushi artha thokte, Elijah artha thokte. Maramdi Maushi amasung Elijah makoi ani magna wang na thangaliba amasung mayam de yengna bagidamakta hairiba adu makoi masa maktanate adubu Jisu dane. They were, Moses and Elijah were the limelight pointing towards Christ. Because Christ is the light of life. Elijah ga Moses ga anido Jisu Khrista uhanna bagidamakta mangal thanjalib mi singne mangal adu magnate adu mangal adu di Khrista khagni Khrista khagni. Verse 9 amsung 10 sa Jisu Khrista na magi sa ontok pa loire verse 9 10 sa de makoy kume matam de Jisu Khrista na migi masani pa aduna secret singi marakta hingatriba phauba na koina ukhiba do kanam da haido kana again homes the messianic secret amuk leire kari damak the Christian haib no maram de asigi matam sa makoina haido boy ba taragadi bhap tana da ba gyan tana da aduki matik thokani adugo sebok sing asina Khristabu khangba amasung mahak na masiha oiba mawng adugo bhap taba dusu phajana mayek sengdri maramdi mafam asida uba phangliba hairiba Khrista adu sebok sing na adugo matamatu leramba Israel macha sing na expect toba lan ngamgadoba lan targa rombu maithiba piraga Jerusalem ningthoina pangadoba Esorgi na abhishek tobiraba thau noibiraba mahana khandoklaba mi adun adugi picture adu aran bane ramne Jisu Khrista na mahang na tambi khraba adugumna aduga hariba mahag sa onthok ba sida su Mausim sung Elijah na ningsing han khraba adugumna mahak ase awa bakhangani mahaki missing gidamakta sigani adug humni supino minamit making ekani aduga hariba sida sebok sung gi yanta talaba verse 12 ta su adum ubo phangi moi haide adu bukari tasing namang Elijah na hanan laglaga pot puno mo kanjin bigani aduga migi masani pa aduna awaba yam na khangani amasung missing na verse 11 verse 9 amasung 10 ani ko hojikida apigani verse 10 duda makoina kanama ta da masigi maram da hairam de makoina amaga maga hangnare asiba singi manati hingat pa haibasi karino na Peter Jacob amasung John Jiu machane moi khangi bhap tai khuding mak sing asin loislak taibang pan loiba matamda hingat pa man lay haibadi khangi adubu masihana siraga amug hingalak pa je makogi wakal na gyan tadriba man absorb to bungam ngamdriba aduga digest to bungam driba hirama man aduna migi masana pa to Daniel di yengbo iba taragdi lan ngambane mangon da kok thol lay aduga ma mai thi de Daniel pandu tre to di yengbo iba taragdi adugi migi masana pa to asiba migi masana pa nate sige do migi masana pa nate adu mai pa ko masana pa adu mafam masada koi prabhu na har je kaina koi moi masabu gyan ta de moi masabu gyan ta de adun the kind of like moi in tawje kaina ha ba taragdi verse 11 adu de 11 ding 13 pa bo de makoina Jisu Khrista hang why I think Ojasing Elizana Han Lakani hire Bukarigino. Now, I say, why I think harm, sorry, why the harm, why I think I sorry, why I will, what I'm Maru and Malaki, and the Mary, but the Mary, they didn't talk power the harem. Eliza
lakani hain. Ani makoi ugre Eliza ugre aduna makoi tagra badugi matunginadi makoi Jisu Khrista ningthau oigida bodu kuidre makoi senapati oidu bo kuidre moi general oidu bo kuidre ningthau gi right man oigida right hand man oigida ani kudi moi gi bhap ta da kudi mo sing sem akoi dum park matam mathang nainar matam de shorna bi bo oiba ta ga urakani moi gi magta kana hena wang ni kana hena chaw ni mag yetna kana phamba oina kana phamba adugi wari bo ni moi mare yena ga lem de moi hauju baba Khrista da masiha oigida bo ma ki awa ba gi mapal oigida ne habse gyan ta de Khrista gi matik mangal du uba matam adu de makoi gi gyan ta da ba do khari hensen ba do no tawe adu ne makoi Eliza lakne na wal ya thang hai krize kaino mam de Jisu Khrista na hai krize na kari mi gi macha nupa adu na siraga hingatri ba phau ba adu hai ne kari Eliza hona lakpa matam da malaki pandu mari ba da mari de tor ko adu de yeng boi ba tar ga di loina ma han bi ga ni mai pa kan bi gi thaba ngak ne adu da hai ba right adu hiram khudi mok sing adu de makoi wa karamain to no adu de wal ya thing jaga oja sing na hai da adu de Jisu Khrista na verse 12 ko makoi mahak na makoi da kumki da sing namak Eliza na hana laklaga pot pu mak hanjin gani aduga migi macha nipa aduna awaba yamna khangani amasung misingna mahakbu usit thawai biroi haina sasana karamna irege now Jesus just twist the question he just turned the table he just twisted ko wahai da makhone ye yengisana kare malaki pandu mari gi pada mari degina taruk aduga jasaya pandu biankai humdoi du uba phangba isorgi awa anang khangba magi manai du haiba ani se tongan mafam da tongan ma thodok amona thokko do gumna makhone uba adu Jisu Khrista na hai se disini malaki padu mari gi pada mari degina taruk phauba aduga jasaya padu biankai humdoi da hai kraba khudimak sing do thodok ama khaktang ne thodok ani natte hai ba sibok sing aduna di tongan na yenge adu Jisu Khrista na makoi bu yeng haning ba du de asini natte hoi Eliza lakani adu ni man verse 13 da hai adu aina na koi da hai ri madu di taseng na Eliza lakre kana matang no hai se babda se be johani matang ne malaki pada mari pada mari degina taruk phau da hai giba adu makne adu gi punsi adu ne kari tawgani makone Esorgi lambel thaurang tawgani hai Eliza don la kanda right adu ne kari tawe ai ko ne chapter 1 pa bo bata ga baptise to bi Johanna lamjau lamhang na thoga kari tawe Khrista lak pagi lambi du mahang na thaurang tawe makoi gi pukchel akhoi be sing chumana bagi da akhoi be lambel sing chumana na bagi da makta loina makai ba ai ko na uba phangi adu oiba taragadi haiba thodok adu thokre Eliza lakre Canada baptize oiba Johanna now look pandup amagi tara tret su akoi yeng oiba taragadi yamna mayek sengani aduga mar pandup amagi pandup taruk adu su pandup amagi pada taruk adu su Eliza gi phizol adu gi set pa mawong aduga Johan baptize to oiba Johanna set pa phizol adu ga chamane kena ba kari matlete adun Jisu Khrista na harisini hoi chume Eliza lakani adu mahana lakpa matam da thok dewe thodok hiram khuding mak sing ase na khoi na khalli ba adu gumna natte hakchang gi oiba ningthau leibak phangba hakchang gi oiba nungai ba phangba adu hakchang gi oiba khuding mak sing mai pa ba phangba adu natte maram di ihan han ba asidadi Khrista gi ahan ba lakpa masiasani hana lakpa dadi ma ki nungai ba masung wang na thangat pa adu ma ki awa ba khang punsidagi oigani to Khrista gi wai matungene kari ma do lakre Mahakki maram de idun laikhiba gumna makhoina tauningba adu mangonda tauki amram dai boiba targadi Jisu Khrista mafam se ulibse sini Eliza do lakre to John baptise boiba Johan do hard kre Herod Antipasna manga ka adu gumna migi masana pasu oigani animak adu khena banate chamane Eliza na khangki ba amsung nangki ba dugumna migi masana pa da sunangani harba dum hamasa Jisu Khrista magi sebok sungas the yam make singani mas now adu oiba targadi Jisu Khrista na magi song hombugi warriors they gonna yegminaker hairiba Jisu Khristagi Matik Mangal adubu utpiraba maramna haiba mahakki ekhoi utpiraba Matik Mangal asida thazaba amang oina ekhoi pakmudo karibagani I have 4 responses ekhoi pakumani hiram mari khingmanale our response to the revelation of the glory of Jesus there are four responses yan hambadi
Yamna obvious oina. Text da gisu make na uba phangba. Khrista Jisugi wa tao. Listen to Jesus. Listen to Jesus. Jisu gi wahi tao. Kanamata gi wahi ta ganu. Taibang panba gi wahi ta ganu na gi thamoi gi wahi ta ganu. Aduga chatnabi gi wahi ta ganu. Kana amata gi konjel ta ganu. Jisu gi wahi tao. Karigumba aikoina Ibria pa boy batagadi aikoina ngasi prayer of confession dasu Ibria pandu amane pa krido. Aduga Ibria pandu ama ani ahum mari phabu mathang dum par boy batagadi Ibria iriba nupa aduna tawribase Ishorna aribagi matam sing de maki maichau sing thar kanda karigumba khara taunana bagidamta hai adu tauba mi singna bor phange taudoba sing aduna sira phange sargadu sing thai haibe indaba sing aduna awanang nange haibe inba sing aduna awanang nangde. Now Hebrew gi aiba nupa aduna sisna argument se sine Karigumba loiba naiba siba naiba maichau sing na aduga mi macha nupa Esorgi Macha Nupa adudagi hena hantaba sargadut sing aduna haiba wasing adu tadaba matamda awanang nangba oiba taragadi sargadut sing dagi su hena wangba wa tatokba sing dagi su hena wangba purohit sing dagi su hena wangba Kristagi wa tadaba oiba taragadi nakoine thainangada wa awaba amasung anangbado kayagi matik hengani aduni hairise. Now, Ibriagi likes even matam the Ibriagi missing the awan nang liba missing ne adu awan nang mana morakan the Christian ba oi zira to zira thado zira tawriba sibu achumara aranra adu ningjing mangjing naraga kanagum bakar thado posi yaukre kanagum bakar thadok na bidang wakal khalagale adu dene hai ai nu paduna hai se sargadu chingi waida for example Sodom Gomorrah mangu matam the sargadu aduna kari hai Lord hoida nako chelo asing anak pasara se chelo maning hana yenga kanu adu kai Lord ki nupi duna maning hana yenge kari ole mag adu ki nupi do thumgi mapai ole adubu magi hakchang hakne mangi thawai mangde Jisu Christ na kari ai hakchang mang laga thawai mahan mangam do mokoi buki no adu hakchang sung thawai nem ku mahan mangam bai shor du buki chamana na hai bu sarga du singal du gi hena chaw bai hena wang bai hena khangba hena matik lei bai hena pang lei ba Christ ne ma ki wahai ta da boi bata na gadi mangani Thazaba aikogi punsi dasu Kristagi wahai tabadagi aikogi thamoigi apamba aikogi punsigi aningba aikogi wakhaldagi lakpa hiram khudimak sing du taraga Kristagi wahai sdagi magi aningba du tadana hingba oiba taragadi aikoi su khudong thiba nangani mangani Isordagi warak piba phangani Kristagi wahai tao Kristagi wahai tao Mam de Kristagi wahai ta dabagi praloi adu Kristagi wahai ta dabagi phol aduki matik kiningai ne Mam de Kristagi wahai asida aikoigi harauba lauthoknaba amusung aikoigi nungai ba adugi buchang hanthanaba kari amata yaude adu mahaki wahai du taba khudimak nu nungai jaba loinamak lei wahangde nang musung Kristagi wahai tabra Mahakki wahi pambagi mapalna Mahakki wahi mapalna taudana bagidamta harkraba khudingmak sing edu taduna Esorgi mateng lauduna thajaba singi mateng lauduna pukning hongdokpra punsi hongdokpra thajaba sing na sing ai tai natte adugi ai tai haiba wahi do wahi yauda wahi it's an empty word oibe wahi yauda wahi oibo thoe Maram ni Kristagi wahai du panggal leiba kari abi Esorgi wahai se kabak khang maya ani pamno kabak khang ni hena thoba mahaki wahai ne punsi piba mahaki wahai ne aduga phatababu thugai ga apabu samgapa mahaki wahai ne thabak tauduna halaktaba mahaki wahai thabak loinamak taw mahaki wahai ne adugi wahai taraga aikoi punsida ahongba leitraba nahaki punsida ahongba leitraba aduga tari haina haraga amatta ahong uba phangda boiba taragadi nahak chinthibne Nahak na Kristagi konjel tawra. Social media gi, pungning gi ihul gi, taibang pan bagi, aduga yengba movies sing dagi, series sing dagi, taibang pan bagi like pep talkers mayam, motivational preacher mayam, speaker mayam, jeba khudi mok sing adugi konjel ta bagi pan na nangam sungai punsi do sembra,
or magi wai or Bible asidagi yeng duna pa duna naina duna wapasan rok pada mun ta duna aduda yumpam sagli ba thaza ba nangam sung oibra nahakki punsi kara dana signi mita nangam sungai nang signi mita hingli ba punsi ese Khristagi wahai aduda sagli ba yumpam oribra or Instagram da or YouTube da or Facebook da thengnak pa quote khara aduda punsi sagalaga leiba mi sing oibra punsi ge wa thengnak matam da duga thawai chok thrak matam da Esorgi Khristagi wahai ta gidamakta Mahakki wahai chen bra or motivational quote thi bra YouTube da or Google da kana gi khonjil nang sungai ai nang sikil min numita tari base nang sungai Khristagi khonjil ta bra ani subede hai base Jisu Khristagi magi sebok sing da su mayek sing haningi aduga mark na su magi matam du da lairiba nirogi makutagi awanang nang liba Christian sing da su bhap ta haningi aduga adudi asini nahakki awaba singi marakta Khristagi Matik Mangal adu nahakki pothapham oiyu nahakki awanang singi marakta Khristagi Matik Mangal adu nahakki pothapham oiyu May the glory of Jesus be your consolation in the midst of your suffering. Father, basically now saying, I could now ukriba Matik Mangal adu Pangal na thanba wayen bagi amasung anirak sunalakadu ba Khristagi ningtau singi ningtau amasung Prabhu singi Prabhu oina mating thek na amasung asibabu thek na ngamnuna pangal ga loinana wayen na bagi damna lakadu adugi matik adune pangal gi mamine losing gi mamine gyan gi mamine hiram khuding makki mamine pangal khuding makki mamine aduga Krishna magi sibok singa chi ningsinga lesine nakoina Golgotha ta na cross puduna aina chatpa uba matamda aduga cross matakta pangal amat laitraba amagumna khutta yorpi taraga khongda yorpi taraga kokda tingkhang lub uppakanda awaba khangduna laiba matam aduga aihakna siraga cross matakta yanba matamda do not remember this glorious Christ ai asiki matik laiba matik chauba aihak ase kaagonu cross matak adudasu aduga aihak ikeng galona cross adu puba matamdasu. This is what Christ wants to remember to his disciples. When you see me on the road to Golgotha with the cross on my shoulder, with all scars and blood and water dropping from my body, and when you saw me crucified helplessly on that cross and dying for the sin of my people, do not forget this glorious me. I am glorious. I will return. I will come. I am mighty. I am the first and the last. Don't forget this me, the glorious Messiah. Aduni Jisu Khristagi Matik Mangal adu kanganing ise. Mamdi cross siba du magi mighty men adu magi mai pakpane cross adugi mapal mahagdu mingi matakta ming Prabhu singi Prabhu amasung ningtau singi ningtau aduga khuding mang na nomnantra ko nomodi khurum ga doriba leitol khuding mang na Prabhu ni hai ga doriba Khrista aduna thaza bechil now sing Jisu Khristagi on tok matamda utkriba maki Matik Mangal du mai pakpa panganba migi Macha Nupa aduga lanmi singi Jehovah gi Matik Mangal adune pangal khudingmaki losing khudingmaki amasung gyan khudingmaki Haujang khudingmaki minungsi khudingmaki asengba khudingmaki awangba khudingmaki matik aduni makoin ukribado aduga hariba du Jisu Khristagi magi sibok sum kahoningde aduga mark na sumata matu lerba nirogi makala awang nang liba mising do hey nakoi Jisu Khristagi apa wa pau ki damakta amasung maki maram ki damakta awang nangli nakoi hayeng sini khangde horen sini khangde jela leiba mayam singsu leiri makoi o angawan hatokadra nongsan hatokadra kariyamata khangde aduga haujik nakoi isor khurmaga leiba mising kata kongi manungda Bible masel ama parkan leiba nakoi sing karamba matamda Roman gi sipai sing laka nakoi phagadu nakoi kariyamata khangde nakoi na haujik leiba chak se kyam kun chak du no khangde nakoi na haujik leiba paisa kyam kun legini kariyamata khangde adubu hiram khudimak sing du wa ganu ai khoi na thaugal liba Khrista se mai paklaba aduga
Matik Mangalna thanba Khrista ne Mahakna aikhoi bu sodan lawba lakani aduda potha aduni marna harise nang amsung aingona Khrista ge damak hingma tamna awan khangani adugu tebang panba sidi hingba matam dasu tebang panba hingba na maram orakana pap ki hakchang panba na maram orakanda ana ayek lakani awanang lakani aikoina khandaba ana aiko aiko gi punsi da lakpo oithoi lakpo do kya na khanbi Khrista gi tungin boy batar ga di AIDS na roi da HIV positive oroi da cancer na roi da andu da gi kidney gi leina na roi da liver gi leina na roi da cirrhosis na roi da or cyst le da amat leite lakning balaina loina mak lakpo su yai paisa gi wa anang thengne Tenagani, me, Pisa, Tommy, one Tenagani, Sabata, Pang the Biggie Tenagani, no more the Zara, Talaga, Taki, Matam Pabuloni, Maglakani, Adubu Khristagi Tung in more, but I asina Manakani is Hiram Kudding Maxing to the Matik Laina, Pangan, Nahakki, Pangal, Amusung, Losing, Oina, Amunaki, Naklo, and Amusung Lanban, Oina, Ai, Lady. Matik Labor Christian, Nangamusung, I get a Mak Lady, Tazab Silausing. Mahak Pangal Lehaina Habidum Hag, my Pak Masihani, and have the cross with the toad cray, marking at Bagimpan, House Limam Hag, Mapa yet hung with a pump to the lady. Nangamusung get a Maghazaviri. Adnakari Peter, na? First Peter, other no Awa Kudimak, Maun Lang Selu, Maram di Mahak, no Kidam the Ningbe. Jisu Khristagi Hai. Now, when I do Waboy, but I was Naki Samgi Masing Kangbra. Kangde. Adu Krishna kari hai sirga de lebna agina paande na ki samadu kya no khangi thad be inau sing ai ko na nang liba awa nang khudi mak sing asigi marak te khoi pothapham le mai pak pa Khrista gi matik adu madu nangam sunga gi pothapham ne hai ba awa nang khudi mak sing adu maram mor kan ai bu sona nungsi biribra ai bu sona da thodan biribra chingne bigin maram de adu mak ne if ta saitan iden gi holo tawki badu isona chaganu hai ber ne noibo Ondong Parkiter da do this. She charging Nang Moiga, Nahak Mahakamana doing Adu Togno Hyber, as no she do Nang Mana. Tasbill in housing. Tamil and Mondemia. Tasbill in housing. Mondemia. Christian and Nang Amusung, I on the labor nung siba, Isona Nang on the labor nung siba, Isona I call the labor nung siba do Kal Ujanabagidamakta, Nangilena, Nahakki Awaba. Nahakki chara henba nahakki ikaiba nahakki leitaba amasung aikogi leitlar khudimosing do yengano cross ding am the cross aduda isona nang amasung aibu kayagi matik nungsibagi haina habidu utpikre Krishna khangki awaba nang amasung aigini Krishna phangkiba dandi nang amasung aigini norong nang amasung aigini isorge sawo nang amasung aigini adui kanbanga makoi pangal amat leite pap amasung aran serma missing actene adu hai hiram khuding mak sing aduda aikoi na maki yekna bo oringi matam aikoi na papi oringi matam aikoi isorge sawo phangba matik changi matam aduda Krista na lakpi du na sibi kre isona nang amasung ayon leiba nungsiba adu cross matakta mayek seng urkre Mahakki punsi siba adugi mapala Khristagi nungsiba Esorgi nungsiba da chamam nabiganu mahang nang amasung aibu nungsi aduga mahang nang amasung aibu nungsibagi khwaidagi achauba takmal adu cross mathakta Mahakki amakta ngai machanu padu bibibagi mapalna utkre loikre Hongba leitaba lengba naidaba anduga lothokpa ngamrodaba nungsibani haiba Khrista andugi matikda nang amasung aigi awaba matamadu da pothase Khrista the tau Khrista gi wahai tau Khrista the pothau adu haiba sangoni Peter amasung John moi khangis they cannot forget this thing Peter and second Peter iba matamda Lan tabi ko no Khrista laro no wa ba khang ito kay kari kana dinu no laro do mi wa ba khang ito kari no lan tabi missing la as the second Peter na why do yeng si mahak magi why second Peter pantup ama pada taraga treta gina taraga ni pan second Peter chapter 1 verses 17 and 18 second Peter chapter 1 verses 17 to 18. Adu 16 nagi pas. Maram de aikoi na koida aikoi gi bungo Jisu Khristagi mapangal amasung Mahakki lengbirapagi maram da haiba matamda mioi bagi losing na semjin sajan ba wari gi matung ina hai kide adu aikoi di Mahakki matik chauba adu gi sakin ubra they are testimony of that glory
Verse 17, maramdi maana mapa Esorgi ikai khumnaba amasung matik mangal phangba matamda thoidok hendokna matik mangali khonjel amana wa ngangi masiagi nungsijaba ichanupani mangon aina yamna pele aikhoina. Verse 18, look at verse 18. Aikhoina mahakka asengba chingda leiminaringaida khonjel asi sargadagi lakpa aikhoina tajaki ubra. Sida Peter na haise. Nakoi why have I kang chumme? Adubu Khrista lakani, I could have tosin benete, hazin benete, paginate, soil lakani, ma'am the adunok I koi nakung attack, I nakung attack, I do get chinga to the Khrista suck on top of chinga to the I Yahweh, John Yahweh, Tadaber, John Yahweh, John chapter 1. John Pandup Ama at the Taragamari. Adugo why the silo to like erect the Liberia, Adugo Tauzalamasung Atsumba picked under the Mapa the Amatangai, but Matagi, Matik Mangal, High, but the Mark, Matik Mangal, Aikoina Uzare, over said Jonah Hires. Pagina Tessie. Here is something I mentor and High Bamakale. Bible says Tambi, but Kudimak sing say either Aran Bapungoi Obama, Aduga, Achumbo Obama. Aran Boramba Targadi, I want the Hena Pang Makanamta late, I want the Wakaya of Makanamta late, I will Christian to me, and I have a Christian colon Angawangatene. I do Bible Jume. Nakoya Angawanate. Paginate. Jisu Khrista Matikle. Kudim Maxing do Uho, John, Amasung Peter, Matamula Matazaba singer to this Mahoina. I coina ure, I napong Maxinatare, Mapamadu the Aile, Mapamadu the Aikoi Yaurabene, Khrista Lakani, Magi Pangal, no, I ure. Mahak so than Lakani. That's a bit now saying. Asina Kraman and Nangamasung like Awab than a Sigid Matang Pangli. Awaba saying Bunny. Later Larba saying when it's Tara Hinba, Matam the Chakao Nai, Sing Kang, Matam the Kanao, Gangi, Paisa like the Matam the Wakal Pumangi, Kudim Moxing the Atuma, Awaba Kudim Moxing Atuma Actani. Adubu Khrista Pangal Aduna Kamai pothapham and Harbor Kudim Moxing Adugi. Harbor Awaba Kudim Moxing Adugi. Ikai ba Kudim Moxing Adugi. Anang ba Kudim Moxing Adugi. Ana Bagit Saina Kudim Moxing Adugi. Loigada Matam Mama Lakle. Loinana Magloigani. All of our suffering, all of our pain, all of our weakness will end one day. And after that, we will be whole. Aduga matunda ikoi, awaba matalero, anaba matalero. Aduga, amakpa amasung ason bakari matalero. Aduna karino, sonte bigino. Khrista da, jensens. Ahum subade. So, Khrista ki consolation, Khrista Matik Mangal na pothapham oiyu. Also, they seek to see the glory of Jesus. Jisu Khristagi Matik Mangal adubu ujanabagidamakta thijou. Moses ki prathana nangam sungai ki prathana oipam thoi karamaya hai Moses na Prabhu aingonda nangi Matik Mangal utpiu. Jehovah nangi Matik Mangal aingonda utpiu. Khongsan manpandu puntragum thoi. Exodus 33. How did Moses pray? Moses prayed like this: Lord, show me your glory. I want nothing but your glory. Show me. Man hai do Prabhu ay nangbu uzagi bong nate man hai do nangi matik, nangi mashek mangal. Adu taseng na amta ay uzagi. Show me your glory. And isor na pakum da. Magi maithong ubati pakum de. Adu magi Matik Mangal li holle. Adu ko uri ubati magi maithong ate adu magi maning adu ne. Adu ko Esorgi Matik Mangal adu ki maning uhoba matamda adu ki thoglakpa matamda mi sing na magi maithong ubangam de. Hai maram Esorgi Matik Mangal mangon da ki ubana maram morakana thadu bisela naw sing. Ai ko na Khristabu yeng boy batargade. Ai ko de ki Khrista mi sing na sodan ubani. Nangamasung aigi punsina Khristabu thiba Mahakki wahai dagi amasung Mahakki aningba Mahakki wahai pabagi mapala nainabagi mapala tabagi mapala thajabagi mapala inbagi mapala Mahakki Matik Mangal adubu khaurang jabaglona thiba oi batargadi aikoi gi maithong dagi aikoi gi punsidagi misingna Khrista soidana ugani mam de Esorga leiminaruba kana amatana Esorgi Matik Mangal uhandaba oithokte. Ado har Matik Mangal se kana ubada oithoe. Maram di hiram asigi damakne Kristana prathana tobiki. Seeing the glory of Jesus is possible for us. Why? Because Jesus prayed for that very purpose. John chapter 17 verse 24. Kari hai. Ipa. Nahak na ingon na pibra ba aigi iti ingal adu makhoi na una na ba. Nahak na ingon da piraba makhoi su aina leiba mafam aduda aina leiba pami
Maramdi nahak na taibang pal hodringadigi ay bunungsi. See here? Jesus prayed for you. Jesus prayed for me so that we will see His glory. Mahakki Matik Mangal adu ujanabagidamakta Khrista na nangamusungagidamakta prathana tawi. Nangamusungay Mahakki Matik Mangal tibra Mahakki wahida. Ngasi numita tariba nangamusungay na Esorgi wapau tarbi karma maong tabi bage Khrista ujanabagidamakta tabra or natragana oh Khrista phasay adu boy horen di karino mi yenguse kai thum chala charuse. As ontong na saman greta pung sina tasalak pano karma na tar sa husing matamna. Do you really seek for glory? The glory of Jesus. Jisu Khristagi Matik adu ngasadagi adom na tabi ba apabuwa pa use. Khristagi Matik thiraga tabra. Khristagi Matik uning baglo na tabra. Maramdi uning basing adu na ugani thije basing adu khakta na phangani. Atay na kanam ta phangon. Adu arobedi. Khristabu nahakki punsi apumbaga loinana khurumjou. Worship Jesus with all your life. Karigi? Because He's worthy. Jisu Khristagi sa ong ontok po doon ako makes and kangali sini. Jisu Khristagi ko khurumma khudima ki matik chai. Maramdi adugi Matik Mangalgi Khrista aduna ne nangamusung ay kandiwa na matik cha da nangamusung ay gidamakta sibi gadori base. Adugi sibi khri base. Adugi hingat pi khri base. Adugi hojik suma pa ye thang mada phamduna ay ko gidamakta prathna ta biri base. Hairiba asi Khrista se mahak ay ko gi khurum bada matik chai. Aduna aseng bada mahak pu khurum se. Nangamusung ay hingliba punsi ase ibungo Khrista na lakpa matam aduda nang tayo kay no hay na hangado punsi mahin ko hingkum se. Na sing yawi. Adug relationship to labor na sing share na koi na labor relationship khudi mag sing adu Jisu Khrista na lakpo oiba taraga de koi na noini na tawsa na hangada ba maong da relationship thamgono adug imong manung sing matim na mo oin hingbagi punsida angang sing yengsen ba musung tambi ba takbi hiram khudi mag sing adu da Jisu Khrista na lakma thamda koi na noini na tawsa na hangada hingada ba maong da hingam sing Khrista na karigumba nga silak boy bataragadi nangamasung aina nahak na hojik hingliba punsi aduda nahak Khristabu haraw na thengnagadra. Let us ask this question. If Jesus will come today, will you meet with Him with joy considering the kind of life that you are living right now? Aseng bada maapu thogunsi khurumsi ikai khumna bada masung akibada thadu jina nauseng nang masung Jisu Khrista ikai khumna bara nahak Khrista ikai khumna bara nahak Khristagi Matik Mangal sibu lum na lo bara nangon na kayam lum me Khristagi Matik ase wahang tawi punsi ki changi me koi marta kan bi phang di ba marup sing yawe Khrista du mai pakpa mapuni kan bi mapuni mang tang pam da lak tu ma ki missing i pap ki da mak ta sibi kre hingat kre du humni subun mi ta hingat tu na ma matik lena pale kre guna na Khrista se na ki pap ki pun hong na thaz boy ba tar ga di mahang an election na pangal galo na lak matam na pu kan bi gani adu na ma ku yaad boy ba tar ga di nahakki punsi wabane aduna ngasigi numita Khrista lakpe thadu jile naw sing Khrista adu Matik Mangalna thanba Esorgi Macha Nupa ne aduna Mahakki wa tas adu de koi harabu khudi manglai adu koi tongse khudi manglai prathna dos ipa ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯍꯥꯡꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯍꯦꯟꯅ ꯑꯩꯈꯣꯏꯕꯨ ꯎꯍꯟꯕꯤꯌꯨ ꯃꯔꯝꯗꯤ ꯏꯄꯥ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯑꯗꯨ ꯌꯦꯡꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯃꯇꯤꯛ ꯃꯉꯥꯜ ꯑꯃꯗ ꯑꯩꯈꯣꯏ ꯂꯥꯟꯖꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯌꯦꯡꯖꯕꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯑꯗꯨ ꯈꯪꯖꯕ ꯑꯃꯁꯨꯡ ꯌꯦꯡꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯏꯕꯪ ꯄꯥꯟꯕꯗꯨ ꯍꯦꯟꯅ ꯃꯃꯤ ꯁꯥꯝꯒꯅꯤ ꯄ꯭ꯔꯚꯨ Khristagi Matik Mangal yengzabagi mapalna. Aikoi mahakki haiba inba amasung mahakki
afaba amasung thajaba yaba manai oibagi punsi da koi thajaba yana hingjaba ngamgani maram sina koi bu Khrista uhanbi Khristagi Matik Mangal da koi bu uhanbi aiko gi mit panghanbi hamdagi nizar Jisu Khristagi mi nizar amen